Eikhoi Meekap Thoklasi Haiba Wakhalonda Ngasi Sangaiyumphamda Nahansingi Oiba Youth Political Conference sama Ngasi THOUBAL District ki manung chana LEIBA Sangaiyumphamda Community HALLDA PANGTHOKRE Conference aduda punna Sangaiyumphamda khaki Oiba naha listing ama hedbana sarukya ki thoram aduda khangabo kendra gi intending candidate Dr. K.S. Romen Kumar mahaki apokpa hanigi kendra sigi candidate K.S. Menjor Mangang amadi Sangaiyumphamda khun gi ahal kya marumna athob mithunglen oiki thoram aduga mari leinana Dr. Romen Kumar na phongdo ki bada karigumba lakadori listing ani kuntret ki election asida mahapu Zamiyam gi mihut oina thagat piragadi mahaki ahan ba khongtang asi khangabo kendragi mafam khudingda agriculture da permanent oba solution ama thamgani haina lauthoki mahak na hai hauji kendra sida longmi prajamiya ma thengnari ba awaba sida matam chana ithai lokhong sembi dabana ising chauroi daba matam da ising chaure ising kangada matam da ising chauguna low sing uba matamda aduki matik awaba mayok ngarakpasi chahi kayadagi thengaduna lakli masi matam chana tungkoina chatnaba yaba thabak amata tawbiduna lakli haiki Sangaiyumphamda su low pari kaya chahi khudingi ising thumduna low uba yadana lairibasi kendra sigi MLA na Kenel amatang sembi ragadi longmi prajana chahi khudingi thengnariba awabasi nangloi haina phongdoki ngasi ke thoramadu mari leinana kendra adugi masak naidaba youth kyana su wafam kya thamki loiselakpada Sangaiyumphamda gi naha kyana Eikhoi Meekap Thoklasi naha Eikhoi gi safuna achumba lambida awon bama puraklasi haina amato oina leminaki Koi ki khamu kendra sibu sakhalan gai taragadi manipur sibu sakhalan gai taragadi koi ke dowe ai masing yam laba youth ki power masing yam laba nupi singi power high power se marak batik chaba maram chumba adumba youth amada sinaba haiba se tangai phate haibsi mai matang haijek ada tim Dr. Romen Kumar gi mai kai dagi khoi kui dona khambok khungang gi oina hogiba tarik 8 da khambok khungang gi youth lising ani henmana khambok multipurpose hall part 2 da pullaga Khambok khungang akhoi gidi Meekap Thokle Khambok khungang akhoi gidi punchalle aduna thangnana leiriba Khambok khungang sigi khunthang abada leiriba Khambok kendagi manung sanna leiriba khungang singi youth singju Meekap Thokpiro haiba kholaw ma haugiba August ki tarik 8 da law gi butugi matungda Sangaiyumphamda leiba khoi isin naw TDR gi isin naw singnasu Khambok Meekap Thokhre Sangaiyumphamda Meekap Thoktaba yade na ngasi ki program ase sille su mai pak le sing ngasi lathok cherangge tilliba sabha sigi kaino sina khoi misik mithit sina sakhini IDB se sama jani baga tilamran khalmani adu ngasi je hol je pathome mi je khamda lising ki me adu male tilam doise aduna yam ngai je ahuba kuba amtang debi ri baju kurem ta ahuba kuba amtang kobiyo aduna Naha Eikhoi Meekap Thokle haiba se Sangaiyumphamda gi gasi tibiri baju sing yabini ga di ekdang Thokle namta lawbiro praja gi youth sing ngasi tibiri ba sabasi gi youth sing maya Meekap Thoklasi si yabini ubra apta biro akhoi Meekap Thokpa politically Meekap Thokpa ai siam dakar hoy akhoi gi manipur da sanebi madum lai rajniti ga haira kan da khoi si amna tuka jaba yam hanthaba sai politics pamde politics se pai gi motwa dirty game ni ga haina haiba Rajniti di labna leyugan haiba kana ko mukhrana haiba ni ko hairi ko pose masi khwai di garan ko pone kari gino haiba tamda akhoi na mioi bomono hoi kuna hingbada khwai di maru ko pose kai kan rajniti sine politics haiba pose ne Eikhoi mioi boina pogle ima pung nang dagi he thulapaka akhoi na no khong tari se kari no haiba matamda politics changba horog ne ko ngasi Eikhoi na chadriba lambi politics ni ngasi Eikhoi na holiba sor politics ni ngasi Eikhoi na hingnabi tak taliba senthom politics ni everything is depend on politics karigumba rajniti gi phibam se aigi lei Eikhoi besida aigi khungang sida aigi state sida phatraba hairiba hingba changi bo pochai singse maram chana matam chana Eikhoi da nungaina phangare na mayam khanbibra phangoi ko masi yengbiu tongan ba lebak singda Bangladesh to jik yengbiu Pakistan to jik yengbiu